Nagaland की कोहिमा da Leiba Mao Keithel Tumna Mei Chakhre Nagaland की कोनुंग कोहिमा Thibo Mei ge Bethel Hospital manakta Leiba Mao Keithel ngarang nungthil pung mangarom tarakpada mafam khangdana haurakhiba Mei na Tumna Chakhre Press na phangba pawgi matungin na Mei adu kadaidagi matau karamna haurakhiba no haiba haujingmaki oina chapchana khangba ngamdre Thaudok thokpham asiga fire service ka yamna nangnana leirabasu ngarang ase Nagaland ge State Assembly mikhal leiba maramna tongan ba mafam singda Duty taunakibadage Mei kanba lakpada matam khara thinthake adum oinamak fire tender gari mangarom laktuna Mei kanbagi thabak akanba mawongda sathake Mei chakpaduda Keithel asida leiriba potpham chamaromgi potchai amanga ta thoke Keithel ase RCC building oirabasu phirol sandal upangna saba table chokri kaya marum leiba maramna Mei thuna waisin khiba oigani haina mafam adwaida leiba maugi khunjasingna phongdokna rakhe Haujik phawbagi oinadi Mei chakpaduda asokapan yaubagi paw amata leitre adum oinamak Mei asi Keithel ase khakta natana manak nakpada leiba yum kharadasu haurakhe loidana paw asi report tawkhiba ngarang numidang pung 8 lom taba aswai phawba Mei chakpadu mapung phana kanba ngamdri haina mafam aduda leiba Mao Student Association Kohima ge president na pawsi asida telephone gi khuthang da phongdorokle Thaudok asi matau karamna thokibano Mei adu miyoi kharana atamna tharibra natraga soibadage haurakhibra haiba yamna kanna thizille Mei chakpa sida awana takraba singi mateng pangnaba amade khudaki oiba kari kare tengbang piba yabagi haiba yangsinaba yamna kanna hotnare masida state laingaknasu mijeng changhaningi haina Mao Council gi president na phongdorokle Maheiroi nipan interim bel da Thadokhre tha asigi kunmanga ta Thobal district ki yai report da leiba ekmi higher secondary school da Council ke class 12 exam thakiba Maheiroi nipan school da amanga ta thogon khibagi maral da fagat khibadu ngahan athengbada juvenile justice board Thobal district na mathang tha March 13 phauba interim bel pidaba matungda ngahan athengbada Thadokhre haide pawasina hai school gi potchai thugairambagi maral da fakhiba Maheiroi sing aduge mama mapasing na makhoi gi macha sing ase haujik chathariba council na loba class 12 ki exam ase loiba phauba thaba yahanbiyo haina JJ board Thobal district ta iba cherol piduna haijarakpadage board members singna khanaraba matungda makhoi nipan mag March ki 13 phauba interim bel pikhibane JJ board ki order adugi matungin na makhoi nipan mag March 13 ki exam loiraba matungda juvenile home da amuk lakadabani haina khangalle Kosem gi chairman hapagi lainga ki order high court na kakhre Council of Higher Secondary Education Manipur Kosem gi chairman oina Takhelambam ojet puham naba Manipur government na kumja lisingani kungani thoi gi December 13 ta thokhiba order adu High Court of Manipur na kwas tawduna kakhibaga loina na petitioner oikhiba Dr. Chingangbam Sarat amasung Takhelambam ojet ani ge comparative merit sing khanaraga Kosem gi chairman hapna bakhangan khre order adu gi matungina authority na Chingangbam Sarat ke qualification ningthina yangsindana amasung wakhal ningthina khanthadana mahakpu candidate oiba yahan khidai Manipur government ki deputy secretary education S na kumjali singani kungani thoige July 12 da thokpo order amana Saratpu regular oiba chairman ama haptriba phauba in charge oina Kosem gi chairman oina hapkhibane maragasi da deputation basis ta chairman oiningba singdage application ko ba notification ama kumja lisingani kungani thoigi August 12 da thokhe notification adugi matungina Sarat yauna candidate ahum na application pisan khe matungda December 13 ta order ama thoktuna Takhelambam ojit pu sahi ahumgi oina deputation chairman hapkhibane order adu singnar aduna Sarat na high court ta writ petition thakhibane